Maitrabag Entertainment na nungsijaraba listenersingidamak hena nungaiba Sunday khudingi special oine thajaba audio drama ngasisu puduna laksai Manipuri audio drama Oktabi Mingthol drama asigi ayiba Biti Sharma wari asi hingliba natraga laikhidraba kana amataga mari lenajati writer gi wakalon sakachatuna ijabani Drama asida saktam langliba singdi Nita gi mapuroi bagi saktamda Biti Sharma Nupa amagi saktamda Rajesh Haurumbam Nita gi mama gi saktamda Binarani Nita gi saktamda Thoi Laisram Lingjel gi saktamda Laiza Tanu gi saktamda Dhanapati Nupi amagi konjelda Riya Toizam Drama asida background music bibiriba NB Ningom Amadi Rajesh Haurumbam Drama asigi audiography Amadi video editor na Biti Sharma Mayambu Wari Romda Puting Singsinjari Lingjel Tabro Masi nupisibo leitazalo phone na hai kakpa yagadaba ama hek paishaladana Heima Nita chango kakalo yamnale kagase phiangase sitnana angangi khangau fruit kase machu tana thamme haiba aigidi loire amuk toba phianga tek haudore Sunday obagi loisaline bai nutigi thabak chathokpanina aizu loisinbaga ngamleda bai ai lakbasibo yetlabo phone tawbusu pairakte Yete he nang suba ado nasanupido pura uyadro chawrabanina inempoki mahuchi leire ibema nasanupadi kai chatkrage tuition tawkhibane moi miska bhai nang nupadubo nongmutaga thengnadro machaga se nusi dajala ba mabo bai warido amma tawse ado nang nasida noi nupaga leirisibu nanemna kuna kem haidabro haideda moidi wai sanglamdoini aina puraga chatkhrabanina nang sidiba nangi karanse halamde he haujipa kuire ko khoisi unadaba nangi pautabada aidi kayadi nungaitre ado hojikti kemta khangano nasak haire taptai phajarini lobige na nupa mayam amana tanadoini ibema taning de bai Company na marol ama thabak leitraba khangde yam yele company na ngausala iraba bhai nangi phone do ai ubada punokta nokning haba adugumba bu haujikan sida kana painari geba bai athu kai pau phangna ba yaradi aidi kaisu khandeda se yenguse sije facebook kawi aigi photo ga se yenguse comment mayam se yengune nupa mayam sina amuk toiba loire phajai ngaure number piu adu adana amuk toiba bai noi saina saidro nangna facebook pairi do kaidau saidoino da mana kem tawngam pote bai facebook se paira dine lamgi I pau loina khangdoine tv yengdrasu yare nangna ne thaina gi hanu hanthi gi phone ama paishalaga haibong manungi tumit tawna leiri do tandro mina su usitlaro ye bemana tawbagi budi aisu ikaiba matanga yarai thabak mafamda phone ga se yarige putokte ahongba ma leirase naupi amagi yongi haibane adu oina lesson haurasi ko aibu noigi taskai dubu paiba higadro haini he ado ai chatlage nangsu nachagi kaino yengbi hauro angangi chaga pidri kawe warida ibani su chaga takise aktangai khodana nongma tha ase ai thoage ko hoi ai le hore ko Nita chak loraba sise kai no wara panang na haibado surabri yengo tamo loidore as kangtakse keji ma lausala aba hawai se aiga itei thoknei se khangi na tro kitang leira u yadra ba hawai sabase
ꯍꯛꯆꯥꯡ ꯐꯕꯅꯤ ꯈꯪꯗꯕ ꯇꯧꯔꯅꯨ ꯅꯪꯅ ꯐꯣꯟꯗ ꯉꯥꯎ ꯂꯩꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯕ ꯅꯪꯕꯣ ꯄꯥꯏꯌꯦ ꯕꯕꯥ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯄꯥꯔꯒꯦ ꯂꯥꯝꯃꯦꯅ ꯆꯧꯔꯛꯄꯅꯦ ꯏꯕꯦꯝꯃ ꯄꯨꯈꯝꯒꯥꯁꯦ ꯇꯦꯡꯊꯣꯔꯛꯎꯁꯦ ꯆꯥꯛ ꯊꯤꯗꯣꯛꯑꯒꯦ ꯏꯪꯅꯅꯕ ꯕꯕꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯣꯟꯗ ꯉꯥꯎꯔꯕꯅꯤꯀꯣ ꯄꯩꯊꯣꯛꯇꯅ ꯌꯨꯡꯊꯣꯛꯇꯅ ꯐꯣꯇꯣꯒ ꯌꯥꯝ ꯀꯥꯞꯄꯅꯤ ꯏꯅꯦꯝꯄꯣꯛ ꯁꯥꯕꯗ ꯋꯥꯔꯝꯃꯅꯤ ꯅꯪ ꯆꯩ ꯆꯥꯒꯦꯅ ꯍꯧꯔꯤꯌꯦ ꯇꯥꯃꯣ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ ꯏꯁꯤꯡꯁꯦ ꯌꯥꯁꯟꯕꯤꯔꯛꯑꯣꯁꯦ ꯅꯤꯇꯥ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯀꯣ ꯏꯆꯥ ꯆꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯅꯪꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯇꯝꯂꯣ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨꯀꯣ ꯍꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯏꯃꯥ ꯂꯣꯏꯔꯦ ꯆꯥꯔꯁꯦ ꯕꯨꯕꯣꯛ ꯏꯕꯥꯅꯤ ꯁꯤꯗ ꯐꯝꯃꯁꯦ ꯇꯥꯃꯣ ꯁꯦ ꯆꯥꯕ ꯍꯧꯕꯤꯔꯣ ꯈꯨꯖꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯃꯁꯨ ꯅꯄꯥꯁꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯅꯃꯥꯒ ꯀꯔꯤ ꯉꯥꯡꯅꯈꯤꯕꯅꯣ ꯍꯩ ꯌꯥꯝ ꯁꯤꯡꯉꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯆꯠꯂꯣ ꯅꯄꯥꯁꯦ ꯊꯦꯝꯃꯨ ꯆꯠꯆꯣ ꯆꯥꯛꯇꯣ ꯅꯄꯥꯒ ꯆꯥꯔꯨꯔꯣ ꯇꯨ ꯁꯤꯗꯩꯁꯤ ꯄꯨꯈ꯭ꯔꯣ ꯏꯃꯥ ꯆꯥꯔꯣ ꯂꯥꯝꯃꯦ ꯑꯩꯗꯤ ꯆꯥꯔꯒꯦꯀꯣ ꯏꯃꯥ ꯅꯪ ꯕꯕꯥꯅ ꯂꯨꯅ ꯇꯧꯃꯟꯕꯒꯤ ꯕꯕꯥꯁꯦ ꯂꯨꯅ ꯈꯟꯗ꯭ꯔꯦꯅꯦ ꯚꯥꯏ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯁꯦ ꯏꯕꯦꯝꯃ ꯐꯣꯟꯁꯦ ꯑꯩꯅ ꯄꯨꯕꯤꯔꯛꯑꯕꯅꯤ ꯄꯩꯁꯥꯁꯨ ꯑꯩꯅ ꯌꯥꯅꯕ ꯉꯥꯡꯅꯔꯦ ꯇꯨ 500ꯁꯦ ꯍꯟꯕꯤꯔꯛꯑꯕꯅꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯥꯛꯄꯗꯤ ꯅꯪ ꯀꯣꯛ ꯉꯥꯎꯅꯤ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯇꯥꯛꯄꯤꯒꯦ ꯌꯥꯝ ꯊꯨꯅ ꯍꯩꯅꯤꯁꯦ ꯑꯇꯩ ꯇꯥꯛꯇ꯭ꯔꯁꯨ ꯐꯣꯟ ꯇꯧꯕ ꯊꯝꯕ ꯁꯦꯞ ꯇꯧꯕꯗꯣ ꯑꯗꯨꯗꯪ ꯇꯥꯛꯑꯣ ꯑꯇꯩꯗꯤ ꯌꯥꯔꯦ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯎꯗꯅ ꯅꯆꯥꯅꯨꯄꯥꯁꯤꯒ ꯋꯥꯅ ꯍꯤꯡꯂꯤꯁꯦ ꯑꯋꯥꯕ ꯈꯔ ꯀꯣꯛꯅꯕ ꯐꯦꯁꯕꯨꯛꯀꯥꯁꯦ ꯈꯔ ꯄꯥꯏꯌꯣ ꯁꯦ ꯑꯩ ꯇꯥꯛꯀꯦꯁꯦ ꯂꯤꯡꯖꯦꯜ ꯊꯧꯗꯥꯝ ꯍꯥꯏꯅ ꯍꯥꯡꯂꯒꯦ ꯁꯦ ꯚꯥꯏ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯐꯣꯇꯣ ꯑꯝꯇ ꯍꯥꯞꯀꯦ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯑꯣꯏꯅꯕ ꯚꯥꯏ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯥꯏꯗꯣꯏꯁꯤꯕꯨ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯐꯦꯁꯕꯨꯛꯇ ꯖꯨꯒꯣꯠ ꯆꯥꯗꯕ ꯊꯕꯛ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯁꯦ ꯁꯨꯃꯥꯏꯅꯅꯦ ꯉꯛꯇꯣ ꯄꯩꯇꯛ ꯂꯩꯔꯛꯑꯣ ꯈꯨꯠꯀꯥꯁꯦ ꯈꯗꯥꯡꯁꯤꯗ ꯊꯝꯃꯨꯁꯦ ꯌꯥꯔꯦ ꯁꯤꯗꯕꯨ ꯅꯨꯄꯥꯅ ꯀꯦꯟꯗ꯭ꯔꯕ ꯑꯩ ꯃꯤꯡ ꯍꯣꯡꯕꯤꯒꯦ ꯅꯪ ꯁꯤꯗꯤꯕ ꯀꯦꯜꯂꯁꯨ ꯀꯦꯟꯗ꯭ꯔꯁꯨ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏꯗꯕꯗ ꯑꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯅꯪꯕꯣ ꯑꯦꯛꯁꯦꯞ ꯇꯧꯁꯟꯒꯦ ꯁꯦ ꯁꯤ ꯌꯦꯡꯉꯨ ꯇꯨ ꯃꯦꯁꯦꯁꯀ ꯊꯥꯔꯛꯏꯁꯤ ꯌꯦꯡꯉꯣ ꯃꯤ ꯅꯪꯕꯣ ꯃꯦꯁꯦꯖ ꯍꯜꯂꯨꯅꯨꯀꯣ ꯚꯥꯏ ꯇꯜꯂꯦ ꯍꯣꯔꯦꯟ ꯄꯨꯡꯊꯥ ꯊꯥꯖꯤꯜꯂꯛꯀꯅꯤ ꯆꯣꯍꯦ ꯍꯥꯏ ꯀꯥꯏꯅꯒ ꯊꯥꯖꯤꯜꯂꯛꯑꯦ ꯍꯦꯂꯣ ꯍꯥꯏꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯃꯁꯤꯗꯤ ꯃꯦꯁꯦꯁꯀꯥꯁꯦ ꯀꯌꯥ ꯊꯨꯅ ꯍꯜꯂꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯚꯥꯏ ꯆꯥꯛ ꯆꯥꯔꯕꯣꯌꯦ ꯅꯪ ꯑꯝꯇ ꯏꯔꯝꯃꯨꯁꯦ ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯂꯨꯒꯦ ꯁꯣꯝꯗ ꯆꯪꯗꯥꯏꯅꯦ ꯅꯣꯏꯒꯤꯗꯣ ꯑꯗꯨꯗ ꯆꯪꯉꯣ ꯆꯥꯔꯦ ꯍꯥꯏꯔꯒꯦ ꯀꯔꯤꯅꯣ ꯃꯦꯁꯦꯖꯅꯦꯅ ꯇꯧꯔꯤꯁꯤꯕꯣ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇꯦꯕ ꯁꯤꯕꯣ 5-6ꯂꯛ ꯁꯨꯔꯦꯃꯤ ꯑꯗꯨꯝ ꯂꯩꯃꯤ ꯑꯁ ꯍꯩꯖꯗꯦꯗ ꯀꯔꯤ ꯃꯦꯁꯦꯖꯅꯣ ꯁꯤꯕꯣ ꯃꯁꯤꯗꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯑꯌꯥ ꯁꯨꯡꯆꯠ ꯆꯠꯇꯦꯃꯤ ꯋꯥꯏꯒ ꯁꯪꯉꯤꯍꯦ ꯑꯋꯣꯏꯕ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯒꯦ ꯃꯦꯁꯦꯖꯇꯨꯕꯣ ꯚꯥꯏ ꯑꯩ ꯍꯩꯇ꯭ꯔꯦ ꯃꯦꯁꯦꯖꯁꯦ ꯁꯨꯡꯆꯠ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯇꯨ ꯀꯥꯏꯅꯣ ꯑꯦ ꯅꯪꯗꯤ ꯃꯦꯁꯦꯖ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯆꯥꯔꯦꯅ ꯑꯗꯨꯝ ꯍꯦꯛ ꯊꯥꯖꯟꯕ ꯅꯠꯇꯦ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯨ ꯃꯤꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯑꯁ 10ꯔꯛ ꯍꯦꯟꯅ ꯆꯥꯔꯦ ꯉꯥꯛꯇ ꯊꯥꯖꯜꯂꯦꯃꯤ ꯅꯪꯁꯤꯗꯤꯕꯀꯣ ꯀꯩꯅꯣ ꯃꯦꯁꯦꯖꯇꯤ ꯁꯨꯡꯆꯠꯇꯤ ꯆꯠꯇꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯌꯧꯔꯝꯃꯣꯏꯌꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯄꯨꯔꯥ ꯒꯥꯎꯅꯤꯀꯣ ꯅꯪꯁꯦ ꯃꯤꯅ ꯃꯁꯛ ꯏꯐ ꯐꯖꯉꯩ ꯉꯥꯎꯔꯤ ꯈꯜꯂꯝꯃꯅꯤ ꯁꯦ ꯑꯩ ꯇꯥꯛꯄꯤꯒꯦꯁꯦ ꯐꯦꯁꯕꯨꯛ ꯍꯥꯏꯁꯤꯗꯗꯤꯅꯦ ꯃꯦꯁꯦꯖꯁꯦ ꯑꯃꯨꯛ ꯊꯥꯈꯤꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯇꯪ ꯊꯥꯎꯀꯣ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯗꯨꯗꯗꯤ ꯃꯦꯁꯦꯖꯁꯦ ꯑꯩꯅ ꯊꯥꯈꯤꯕꯗꯨꯅ ꯁꯦꯟꯕꯣꯛꯁꯇ ꯂꯩ ꯃꯤꯅ ꯊꯥꯔꯛꯄꯗꯨꯅ ꯏꯟꯕꯣꯛꯁꯇ ꯂꯩ ꯅꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤꯗꯗꯤ ꯃꯤꯅ ꯊꯥꯔꯛꯄꯁꯨ ꯑꯩꯅ ꯊꯥꯕꯁꯨ ꯄꯨꯂꯞ ꯌꯥꯎꯁꯟꯕꯗꯨꯗ ꯆꯠꯇ꯭ꯔꯦꯅ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤꯅꯤ
ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯨꯛꯂꯤꯒ ꯅꯥꯔꯦꯗ ꯑꯩꯗꯤ ꯅꯪꯁꯤꯗꯤꯕꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯉꯟꯇꯥꯅ ꯆꯣꯞꯆꯔꯦꯅꯦ ꯅꯪꯗꯤ ꯃꯁꯛꯁꯨ ꯈꯪꯗꯕꯗꯨꯕꯨ ꯏꯀꯥꯏꯕꯤꯗꯦꯅ ꯏꯀꯥꯏꯔꯣꯏ ꯅꯪꯗꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯚꯥꯏ ꯏꯃꯥꯅ ꯏꯁꯧ ꯌꯥꯝ ꯇꯧꯏ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣ ꯐꯣꯟꯗꯣ ꯈꯔ ꯈꯔ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯉꯥꯡꯂꯛꯄꯗ ꯑꯩꯁꯨ ꯌꯥꯎꯔꯛꯀꯅꯤꯀꯣ ꯍꯣ ꯌꯥꯎꯔꯣꯏꯌꯦ ꯌꯥꯎꯔꯣꯏꯌꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯁꯨ ꯅꯃꯥꯁꯦ ꯐꯣꯟꯗ ꯇꯧ ꯂꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦꯍꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯒꯁꯦ ꯇꯥꯗꯦ ꯃꯆꯤꯟꯅꯁꯦ ꯌꯧ ꯌꯧ ꯍꯦꯛꯇ ꯈꯨꯝꯃꯛꯀꯅꯤ ꯐꯣꯟ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯣ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯦ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯦ ꯋꯥꯔꯤꯒ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯑꯩ ꯆꯪꯂꯛꯄꯗ ꯐꯠꯀ ꯊꯝꯈꯤ ꯀꯅꯥꯅꯣ ꯍꯪꯕꯗ ꯅꯄꯥꯅꯤꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤꯅꯦ ꯏꯁꯨꯊꯣꯏꯕꯤ ꯅꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯖꯗꯦ ꯑꯗꯨꯒ ꯅꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕꯒꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯕꯨꯕꯣꯛ ꯃꯃꯥꯁꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕꯅꯦ ꯐꯣꯟꯁꯦ ꯄꯥꯏꯍꯟꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯗꯧ ꯃꯥꯟꯗꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯐꯣꯟ ꯄꯥꯏꯗꯕ ꯃꯤꯕꯨ ꯂꯩꯔꯝꯃꯔꯣꯏꯗ ꯃꯤꯅ ꯃꯤꯕꯨ ꯋꯥꯔꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦꯍꯦ ꯃꯁꯨ ꯊꯣꯏꯕꯤ ꯕꯨꯕꯣꯛ ꯃꯃꯥ ꯊꯣꯛꯂꯛꯑꯦ ꯇꯅꯨ ꯆꯥ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯎꯁꯦ ꯏꯃꯥꯁꯦ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯏ ꯍꯥꯏ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯈꯣ ꯀꯣꯛ ꯉꯥꯎꯕ ꯌꯥꯈꯤꯔꯣꯏ ꯏꯃꯥ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯩꯁꯥꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤꯅꯦ ꯅꯆꯥ ꯆꯥꯎꯔꯕꯤ ꯅꯪꯅ ꯐꯣꯟꯁꯤꯗ ꯃꯃꯤꯠꯁꯦ ꯁꯪꯇꯣꯛꯇꯅ ꯆꯥꯗꯕ ꯃꯈꯩ ꯌꯦꯡꯉꯗꯅ ꯂꯩꯔꯒ ꯀꯅꯥꯅ ꯀꯣꯛ ꯉꯥꯎꯔꯣꯏꯗꯧꯔꯤꯅꯣ ꯉꯥꯎꯕꯗꯒꯤ ꯍꯦꯟꯇꯣꯛꯑꯗꯅꯅꯦ ꯆꯤꯛꯄꯁꯨ ꯌꯥꯎꯔꯛꯈꯤꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯒꯅꯦ ꯏꯃꯨꯡ ꯀꯥꯏꯗꯧꯔꯤꯕꯅꯦ ꯏꯃꯥ ꯀꯩꯅꯣ ꯂꯋꯥꯏꯗꯩ ꯂꯥꯛꯂꯛꯏꯗꯨꯕꯣ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯑꯋꯣꯏꯕ ꯅꯌꯥ ꯅꯨꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ ꯏꯌꯥ ꯅꯨꯄꯥꯁꯦ ꯐꯈ꯭ꯔꯦ ꯃꯥꯒꯨꯝꯕ ꯏꯌꯥꯗꯤꯅꯦ ꯐꯪꯂꯔꯣꯏ ꯀꯅꯥꯒꯨꯝꯕ ꯃꯆꯤꯡ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯪ ꯅꯍꯥꯟ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯗꯕꯅꯤ ꯕꯨꯕꯣꯛ ꯕꯕꯥ ꯂꯥꯛꯑꯦ ꯏꯃꯥ ꯀꯩꯗꯧꯅꯔꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯇꯨꯝꯊꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅ ꯏꯕꯨꯡꯉꯣ ꯅꯇꯨꯁꯦ ꯋꯥꯔꯛꯎ ꯅꯪ ꯋꯥꯔꯛꯄ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯤꯉꯣꯟ ꯋꯥ ꯄꯪꯉꯤ ꯄꯥꯡꯒꯟ ꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦ ꯇꯥꯃꯣ ꯆꯪꯉꯁꯦ ꯏꯃꯥ ꯀꯩꯗꯧꯅꯔꯒꯦ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯌꯥꯗꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤꯀோ ꯅꯪ ꯅꯇꯨ ꯋꯥꯔꯛꯎ ꯍꯥꯏꯔꯤꯁꯤꯅꯤ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯊꯣꯔꯛꯄꯗꯅꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯂꯋꯥꯏ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯨ ꯃꯥꯒꯤ ꯋꯥ ꯍꯥꯏꯔꯗꯤꯅꯦ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯕꯕꯥ ꯃꯃꯥꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯦ ꯃꯤꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ ꯉꯁꯥꯏꯁꯨ ꯑꯩꯅ ꯀꯥꯗ ꯆꯪꯂꯛꯄꯗꯅꯦ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯑꯩ ꯎꯕꯗ ꯄꯥꯈꯠꯂꯒ ꯐꯣꯟ ꯁꯠ ꯊꯝꯈ꯭ꯔꯤꯅꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯗ ꯅꯄꯥꯅꯤ ꯍꯥꯏ ꯕꯕꯥꯕꯨ ꯉꯁꯥꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥꯅꯦ ꯁꯥꯟꯅꯗꯦ ꯅꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯔꯛꯇꯦ ꯐꯔꯦꯁꯦ ꯏꯕꯦꯝꯃ ꯕꯕꯥ ꯏꯃꯨꯡ ꯆꯪꯂꯒꯦꯀꯣ ꯁꯦ ꯄꯣꯠꯁꯤꯡꯁꯦ ꯄꯨꯁꯜꯂꯣ ꯍꯥꯏ ꯅꯨꯡꯁꯤꯕꯤꯌꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏ ꯇꯨꯝꯗꯣꯏꯅꯣ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ ꯑꯗꯣ ꯍꯌꯦꯡ ꯀꯗꯥꯏꯗ ꯎꯅꯁꯤꯒꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯎꯅꯁꯦ ꯑꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯌꯦꯕ ꯍꯦ ꯅꯪ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯤ ꯍꯥ ꯅꯪ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯤꯒꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯅꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯪꯕꯨ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯦꯅꯦ ꯁꯅꯇꯦꯕꯅ ꯋꯥꯏꯕ ꯁꯔꯨ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯀꯩꯅꯣ ꯇꯥꯃꯣ ꯑꯍꯤꯡꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯨꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯍꯟꯇꯣꯛꯑꯁꯦ ꯆꯪꯒꯦ ꯀꯔꯤꯒꯤ ꯇꯥꯕ ꯀꯔꯤꯒꯤ ꯇꯥꯕ ꯅꯪ ꯋꯥꯈꯜ ꯈꯟꯃꯟꯗꯦ ꯀꯔꯤ ꯑꯋꯥꯠꯄ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯇꯨꯕ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤꯅꯦ ꯑꯣꯛꯇꯕꯤ ꯍꯥꯏꯔꯤꯕꯗꯣ ꯐꯨꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯊꯥꯔꯛꯀꯅꯣ ꯍꯣꯏ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯒꯁꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯣ ꯑꯩꯕꯨ ꯕꯗꯅꯥꯝ ꯀꯥꯗꯤ ꯇꯧꯔꯝꯒꯅꯨ ꯀꯔꯤ ꯑꯩꯕꯨ ꯌꯨꯝ ꯂꯩꯇꯕ ꯃꯤꯔꯥ
ꯅꯪꯅ ꯏꯃꯥ ꯃꯇꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯆꯠꯀꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯃꯁꯤ ꯈꯔ ꯄꯦꯟꯅ ꯐꯨꯍꯧꯈꯤꯒꯦꯗ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅ ꯗꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯅꯤ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯍꯤꯡꯆꯥꯕꯗꯨꯅ ꯉꯔꯥꯡ ꯑꯩꯕꯨ ꯐꯨꯔꯤꯅꯤꯅꯦ ꯑꯩꯁꯨ ꯇꯥꯕ ꯉꯝꯗꯅ ꯅꯪ ꯐꯣꯟ ꯑꯗꯨꯝ ꯀꯛꯂꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯗꯣ ꯅꯨꯄꯤꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯕ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯕ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯩꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯗꯗꯥ ꯏꯃꯥꯅꯁꯨ ꯐꯦꯁꯕꯨꯛ ꯄꯥꯏꯕꯒꯤ ꯌꯥꯝ ꯉꯥꯡꯉꯤ ꯐꯦꯁꯕꯨꯛꯁꯤꯅ ꯏꯕꯥꯅꯤ ꯈꯪꯅꯔꯤꯕꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯅꯗꯤ ꯈꯪꯄꯣꯟꯇꯦ ꯃꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯉꯁꯥꯏꯗꯒꯤ ꯆꯪꯈꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯃꯤꯠ ꯇꯥꯗꯣꯔꯁꯤꯐꯥꯎ ꯊꯣꯛꯂꯛꯇꯦꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯊꯨꯒꯥꯏꯔꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯌꯥꯝ ꯊꯨꯒꯥꯏꯔꯁꯦ ꯊꯨꯒꯥꯏꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯏꯕꯥꯅꯤ ꯏꯇꯩ ꯏꯅꯥꯎꯅꯦ ꯃꯇꯩ ꯃꯅꯥꯎꯅꯕꯨ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨ ꯀꯨꯏꯅ ꯆꯪꯅꯕ꯭ꯔꯥ ꯅꯌꯨꯝ ꯂꯩꯇꯕ꯭ꯔꯥ ꯃꯃꯤꯠ ꯈꯨꯌꯦꯡ ꯂꯥꯌꯦꯡ ꯀꯥꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯗ ꯊꯥꯖꯤꯟꯒꯤ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯦ ꯂꯤꯡꯖꯦꯜ ꯍꯩ ꯂꯤꯡꯖꯦꯜ ꯁꯣꯝꯗ ꯑꯝꯇ ꯊꯣꯔꯛꯎ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯦ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯨꯕꯣꯛ ꯃꯤ ꯇꯥꯔꯒ ꯐꯖꯗꯦ ꯇꯨꯃꯤꯟꯅ ꯉꯥꯡꯅꯧꯀꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯤꯡꯖꯦꯜ ꯀꯨꯝꯊꯔꯛꯑꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯈꯪꯖꯤꯟꯅꯗꯕꯅ ꯀꯥꯟꯅꯔꯣꯏ ꯏꯃꯥ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯅꯣꯏꯗꯤ ꯍꯜꯂꯛꯄꯤꯅꯤꯗꯣ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯆꯥꯁꯨ ꯆꯥꯎꯔꯤꯕꯅꯤ ꯑꯣꯖꯥ ꯐꯔꯕꯅꯤꯅ ꯏꯆꯥꯗꯣ ꯅꯨꯄꯥ ꯀꯣꯏꯅꯗꯅ ꯐꯥꯅꯗꯅ ꯇꯧꯔꯦ ꯏꯀꯥꯏ ꯐꯤꯔꯛ ꯈꯨꯝꯃꯦ ꯏꯃꯨꯡꯁꯨ ꯀꯥꯏꯔꯦ ꯅꯁꯥꯒꯤ ꯂꯝꯆꯠ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯅ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯈꯤꯅꯤ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯁꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯅꯨꯄꯥ ꯑꯃꯒ ꯔꯦꯁꯇꯨꯔꯦꯟꯇ ꯐꯥꯔꯦꯅ ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯌꯦ ꯅꯤꯅꯦ ꯏꯃꯥꯗꯣ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯃꯆꯥ ꯑꯩꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯣ ꯇꯅꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯋꯥꯉꯥꯡ ꯀꯥꯏꯔꯛꯀꯅꯨ ꯏꯃꯥꯁꯨ ꯍꯥꯟꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯍꯜꯂꯛꯄꯤꯅꯤ ꯅꯨꯄꯥ ꯂꯩꯃꯤꯟꯅꯗꯦ ꯑꯗꯨꯅ ꯑꯩ ꯂꯝꯆꯠꯂꯨꯗꯦ ꯑꯩꯒꯤ ꯂꯝꯆꯠꯂꯨꯗꯕꯗꯣ 이마기 이짜누피다 아이나 담비레 시나트라 오 나사나 따오자바 타박디 강자 보이래 이마 아이나 아이기 누파가 카이나락리바세 아이나 람젤루다바 마나 람젤루다바기 나티에 아이부 이네 미꾸나 laway nupini itu tadi haina madam pumnamakta ngang saktu na talay bada ipuroy baso amata hoy kibana aina mapam talay bada kanararoy kanduna ay halak kibani ma ay gitaja papumba mangan kibaso Nupana ni ma. Aduna, nupahay ba nupase? Amukan na samnararoy ka na. Asok ko ibase, layrak libane. Ay nayum si dalayrak padagi. Ay gipatawawa, karita krabagi ma. Ay di. Noi hꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯁꯨ ꯄꯥꯏꯖꯔꯝꯗꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯤꯁꯨ ꯅꯤꯇꯥꯅ ꯅꯝꯗꯨꯅ ꯄꯥꯏꯍꯟꯈꯤꯕꯅꯤ ꯏꯃꯥ 이베마 이마 아이부 할락비니 하이두나 라나 fatana ubigan o
ima. Halagpi kuding mag lamsanluda banatiye. Matung tarakpada ay ipataba pao tarabadi. Ima na ingonda pipining bachirag pipiyo ima. Ima ibema. Ay kay susiyan sa ima. Nine, ay ko'y di nine po, yam lahat nagkalure. Nine di, ay imagam na tawgan ni Haiba su tasade. Tano, nine, ay ko'y lagi. Bubo, chatla sila o. Ibema. Ima. Lingjel. Ima buwaraw ka nukoy ibema. Ima lankre. Ima. Ima che. Macha warak pingam na biwoye. Ima nanggi. Namang na yam ni kaya. Sabi ne. Asing ba? May tayo nupi ne. May tayo nupi. Matampo na magda. May babuyo ko imang ibema. Ima chale ibema. Sudoy bi. Lahola. Saslaw sudoy bi. Bubo. Ay se mama ok na bigay machani. Ay maming todo. Kok na rin ko. Ibema. Sudoy bi. Ima. Nangdi ok na biming tawabang na ko. Ibema. Bubo. Saslaw sudoy bi. Saslaw.